Houjik Uttarakhand ki Dehradun da pangthokliba kuntranipan suba National Games da Wushu Masana da gold medal phanglakkhraba Tongbram Saya Chanu Taramna okpagi thouram ama ngasi Meitei Langol Mayai Leikai da pangthokhre Langol Youth Development Club amadi Langol Women Development Association anina selaga pangthokpa okpagi thouram aduda LYDC ki advisor M Basanta LWDC ki president K Sumati Langol apunba look ki advisor KSH Dhananjoy amadi gold medalist Saya Chanu ki coach Maibam Prem Kumar su saruk yakhi Taramna okpa aduda LYDC amasung LWDC ki maikaidagi Saya Chanu da khudol pot piduna ikai khumnabusu utkhi thouram aduga mari lenana Saya Chanu na phanglakkhraba Houjik chathariba National Games asida mahakna gold medal phangbak ngamlakpa ase hainingai leitana nungaiba fawi ahanba aina senior ki category da sanabu oibana games asida checksina sanakhi mahakpu takpi tambirakpa oja segna khona bibak kya gi matengna gold medal lowba ngamlakhibani haina mahakna makha takhi National Games ahan bani ai join adi ada ai shi gold medal lar ko jamna haraba phawi ado aina shi yong na hadi sumaina gold lar pa se hadi yam irai rai ne larakte ahan da do senior ahan da chuka bani hanta ki do ado si akoi ki Maibam Prem Kumar akoi za je akoi practice tawe akoi practice taw ranga da ju hadi akoi za na tamne extra taw bi ba dunga da akoi extra taw bi dugi hadi adumaina extra taw bi dugi matung ina akoi ga shi sumaina ina medal law phangjabane oza hadi akoi za hotnaramdadi ai shi yong na sumain kai sungam boiba akoi za na hadi extra practice se adum akoi na nongmagi tawriba chang dagi amuk extra adum tawbiye oza na adumai tawbi dagi ai sumaina law